Maroba Pau JCILPS na mitop chang na pating bagi khongjang chang silabasu mitop chang na pati lep 3 Kurumzari yang tabri bismutaram ucari mapungaba pausing Joint Committee on Inland Permit System Manipur na lamdam asigi yellow missing kannanaba ILP natraga masiga manaba bill puthoknaba Manipur Sarkar da takshinduna changsileba khongjang gi manung channa Manipur da non-local sing changba thingbagi khongjang changsilabasu non-local sing changlapadi leptri numidagi matamda non-local sing changlapki thabak chathari amaromda Imphal City manungda liningba non-local kaya chatpa miyamna ifong phongna unare Matau karam na makoy singasi Manipur da changna khibano haiba maikay kaya da su wahang hangnarakli. Phiba masida mari lena basing na yengshil hanibagi apamba thamnarakli. Amarom da Manipur da trend yauratringay da asigumba kaya Imphal City manung da leba thengnarabani na karigumba Manipur da trend yauralabadi masing thingam dana asigumba makhalgi miyoi kangnuk kaya yauralagani haina lamda masigi miyamna mipaiba poknaba haure. Amarom da JCILPS na Manipur da mitop miyancha sing changlapa thingbagi khongjang gi sarugama oina ngasi Dimapur dagi winger MN030566 da purakpani haiba non Manipuri tara hundoi JCILPS ki thongmi singna morbung dagi paraba matung paumi singi mangda puthokre JCILPS ki convener in charge BK Morangchana ngasi mapalam dagi pusalakriba mitop miyancha sing asi lesang hidenda sariba anoba thong asi thabak shunaba contractor na pusilaki bani hari mapalam gi sinmi sing asi West Bengal dagi ngata ni hari maramaduna North AOC da leba super fast counter amade contractor na ngasi dagi tharaga numit nini gi manungda JCILPS ki officer laktuna wakal taminana ba khangalakli akata na JCILPS na mitop miyancha sing changsilakpa thingbagi khongjang changsin khigani Haraba mitop miyancha sing asi Imphal Police Station da sinakragani haina phondorakli ngasi lepal leitana adumuk changjali changjaliba singchigi marak singchida ngasi su amu aikoina makoi mi tarago humdoi aikoina phagatpa ngame haiba mi tara humdoi asi aikoi contractor Balasur kauba special contractor amakakna ma ki thabak suna naba pusalakpani haiba pusalaiba mi sing asi Gidamakta masida aikoina cheneriba aikoi counter aduga aikoi winger aduga contractor haiba mioi singa che punna hayeng bawgi manungda aikoi JCILPS da lakuna aikoi wakal taminagadawni Sahitya Academy amadi Progressive Voluntary Organization Manipur na sinduna aiba Telem Jogendrajit Singhagi nomagi aba birth centenary seminar ama MG Hall da pangthokre Tharamadu da Sahitya Academy Kolkata gi editor Gautam Paul Manipur Language Advisory Board Sahitya Academy New Delhi gi convener H Bihari Progressive Voluntary Organization Manipur gi advisor Ibotombina maroiba music on saruk yake Telem Jogendrajit na iramba yaipa yumba lon kauba lariki marisuba khunam amasu phongke Session ani thona pangthokiba seminar hodopagi thoramda Manipur Language Advisory Board Sahitya Academy New Delhi gi convener Bihari na Telem Jogendrajit asi Manipur gi culture amasung literature da khudul kaya tamlamba misakni mangna iramba amadi pakhalamba thabak thorum sing thigatuna nainaba chungani phongdokhi Pada Malaysia Jepun dia masih kaya karan masih contribution of Finland beliau 21st century globalization macam tidak space ini yang mana ada no distance lain macam tidak kaya mana tu itu juga lain sih kaya apa ini sama yang teknologi yang jauh lebih sains teknologi kasih jauh lebih kaya mana ini dulu tidak kan ini sih Naga Turel gi mathak kupada gari parking oinaba sem sawagi thabak loisilaklabasu Turel gi nak yata leba lambi sing semjin dabadagi miyamna chathok chasin tawbada chawna khudung charaba mayongnare dukan pambasingna phongdorakpada Turel mathak kupagi thabak loisinkiba tha anirom hengkhrabasu ngasi pawba nak yat ki pibam semjin dabana miyamna lambi chathok chasinda awaba ama mayongnare Thabak shuba singna khazilamba jinga sing hauzik fawba lauthoktana thamli mari lenaba singna athuba matamda mieng changbiu hairakli akhoi gi sai gi lambi se sisi jo sarkar na mieng amta changbidare bako
adagi sigi kano tawdabna maram moidana sidachu dum loi thingjala leiramna potso ambok sitreba angang no bi lai su tamba adagi imung manungi pubada yang ware khoi sigi jaga no muchara tanjana phamjari ba khoi dukan phambi mayam sing sigi awaba ingbirga mari ba authority na khoi sigi matek seda lebak hapsan birga mayam ji ongtang awaba ji ongtang kuhan bi na sarkar gi makeida ISTV gi makeida khoi dukan phamjari na ai khoi na ga hajeri Manipur University ki NSS Health amasung Information Technology Department asindana Digital India ki matang da workshop amang asi Manipur University ki Centenary Hall da pangtokre tharamadida Manipur University ki Vice Chancellor Professor M Dhaneshwar School of Social Science ki Dean Professor N Lokendra NIC Manipur ki State Information Officer K Rajan Information Technology ki Additional Director M Devan Manipur University ki Registrar M Siam Kishore na chingba miyo kya nasaruk yaki NSS Health ki Program Coordinator Dr. K Sital Jitna matam amada cheda document kaya thadok thajin tawbada changnama matam amasung thengnana makudong chadaba sing kharadang oirabasu kaktanaba honanabagi damang Taurang asi miyam na kanaba lawna naba pangthokpani haiki Please aware je we helaba matung sida madugi manak na pa khunggang city da bo wero amma da bo any institution mayam jing sida knowledge mayam jing je khaji sandu alaga one day ai khoi gi sothor ba leiba manipur ka ki wafam na te sigi mayam jing je digital india ki posal idea mayam jing je makoi du la na ba gi maroi ba makoi gi objective che masi manung sal Lakadari Vetarama Thaisuba Manipur Vidhan Sabha Mikalda Congress MLA Kunsunaka Bangamlaroi BJP ki Sarkar ama Manipur da leragani hana BJP ki wangangloi Dr. Nimai Chan Luwang na ngasi Major Khulda leba Manipur Legislative Assembly ki Guest House ta pangthopa pawmi singa unabada phongdokre mahana makha taraduna Manipur da chahi tara manga sasan tawkiba Congress Sarkar itihas ta lehoragani matam sangna Sarkar leraglabasu Imphal Juri lambi amadi Imphal Dimapur ki lambi ki phibam fagadam ngamdre senja thumza ki wathokna pik thale habada chungba maral siba wafam kaya phongdokhe chahi tara ngagi munungda Imphal Jiriwal lambi phajana phawon bangamdaba Imphal Dimapur ki lambi phajana chalhan bangamdaba Manipur da blockade ngakta ban ngakta punamak corruption gi thakta asyamna wangkraba makoina development wakta phajanamta tawbangamdaba kaithel sare johar kabak habada ninghaiba adagi ima kaithen sare mayam khangbi dungai chekhai lere ninghai lere yaripok bazar ninghai lere hanakta naunamu thobal bazar da sang machama bazar macham sai arusu namjadna johar hadrapsu namjadna lere sigumba kaya makoigi anti incumbency factor mayam lakpasina congress ya mo halapoi ki asa leitre barot apumrju congress na mo halakpa kani habse koi sahi kun bawdi madugi mang leitre maramaduna anaki asida congress ase turani congress sarkar sindoga BJP na luchingba BJP ki government ama soidna lani haina aina thajai Moirang Municipal Council ki manungda Bisnupur District ki Additional SP Victoria na Luchingba Police Team amana ngarang numidang drive chathabda yungo amadi yungang kaya pagatuna miya mamangda maita tuna mahangkre lakadariba mikhal ki section torang lokapo oina drive adu chathakibani drive adu da yungang bottle yangkai amadi yungo liter chamanga ga loina na be bottle khara su pagatpangam ki Pagalaba using local gi Mera Paivi amadi councilor singi mamangda ulaba matungda police station mamangda maita tuna mahanke Additional SP Victoria na mayai kabani sa sizinaba myoy sing tatana parabasu kanaba pangdabadagi tangai fadana drive asi chathabani haiba wafam phongdoroli Akhoi site gi di already publicity hana chathoe aduga adugi matungina drive se salaga koi phabani aduga high report sing se sometime koi excise ta sinaba yauki moi fine to ba yauki du hanjan na akhoi same defaulter se hanjan na phabagi su koi da thengnare aduna high report si khanaraga lo gi matungina kari khara kan bachara piwa ya ki haiba do koi khanaba Idamdam kanba imalup ki President Ningthozam Thaba Devina Maira Paibisingna Kayarak Hana Nisa Yonba Madi Chabagi Mayukta Draft Chathabada Yadrabanina Police na Aingi Matungina Pirapa Dandiedu Masana Yana Logodabani Haiki
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯗ꯭ꯔꯥꯏꯕ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯐꯥꯕ ꯐꯪꯗꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯐꯪꯕ ꯇꯥꯔꯗꯤ ꯃꯣꯏꯗ ꯄꯤꯐꯝ ꯊꯣꯛꯄ ꯄꯥꯅꯤꯁꯃꯦꯟ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯄꯤꯔꯤꯕ ꯄꯥꯅꯤꯁꯃꯦꯟ ꯃꯁꯥꯅ ꯌꯥꯖꯒꯗꯧꯕꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯂꯣꯀꯦꯜ ꯕꯣꯗꯤꯗ ꯊꯝꯖꯅꯤꯡꯉꯤ Transport Department na high security registration number plate asi kariguma makhalgi security ga mari lenaba machak amata yaudana register tawshilaga thamba icham chamba common number plate ni high security haiba wahai asi lauthofam thoi haina Bharatiya Janata Yuva Morcha Imphal isna khanglali Manipur Sarkar da hojik fawbat number plate asi napagi thabakta lupa kaya karakrabagi lanai firm amada sinaduna number plate asi napagi thabak chathariba asi karamba term and condition gi makhada no haiba asi transport department na athuba matamda Manipur miyam da khangan biu hairi Manipur CPWD Contractor Association changangai airport asinduna CPWD gi special director general Mukesh Visna Manipur da harno oina laktuna state asina pakhaliba central project singi sengwat sagaliba sing yengsinkre Mapung ngarang numidang Manipur CPWD Contractor Association na haraw tayam na opagi thorom ama chingmerong da laiba classic grande da pangtokre taramada da CPWD gi additional director general Pramod Kumar Chief Engineer Arvind amadi association gi president Ajit Sharma susarya ke contractor singna thengnariba khudongcha da singi matangda director general da memorandum amasu pisinke director general Mukesh Visna contractor singna khudongcha da ba amatholokpa matamda higher authority da chapagi mahuta mangon da hakthengna na pau pibiu haike kindly don't hesitate ki we should not go to the senior officers. You are welcome to go to all the senior officers. We have been stationed here by the government of India only for the purpose, and now the present central government also is taking lot of efforts to uplift the conditions and infrastructure works in northern eastern state. So I request all my contractor friends ki they should definitely not hesitate in coming to us or talking to us on telephone or writing to us in Kolkata and Guwahati to solve their issues. Association gi President Ajit Sharma na Manipur da ngasi fawa CPWD gi Director General amatana lakhidri handak Mukesh Visna laktuna paikaliba thabak singyeng shinbada thagatpa pungdokhi ngarang numidang pung 8:30 chapa matamda Imphal Police Station gi manung chanba Sagobal Nepra Menjol lekai da lebat langpok lakpam Dirdaza gi yung gi thongkal da sakang dabasingna bom pokayan kre Aidini chingnaba bom adu pokaibada yung gi sata amadi thongnaw gi mingsel karak kai banatana mi aso apan yaukide police ki team amana mafam adu da thijinbagi thabak cha thabagal loinana case ama lokakre bom adu kanana karigi damakta pokai halambano haiba chap saba khangba leitri Nomugi oiba lemna layang bagi kem amang asi Moregi Primary Health Center da pangtokre kem hodopagi taromda Moregi ADC Jogendro Susaru yake Voluntary Health Unit Committee RIMS Hospital All Community Development Organization More Nupi Kunai Chakolam Jinglu More amadi Minority Women Development Society na puna sindu na pangtokba lemna layang bagi kem aduda Dr. Nepal na saru yaduna tongan ba anaba kaya layang ki Irabo dega mari lena na pangthopa kem aduda mioi cham hena analayang bagi khudung chaba phangan ki Mysore ki CIIL ki SRLC Auditorium Hall da Manipuri singi get together thoram ama pangthokre thoram aduda Mysore da mahi tamliba Manipuri mahirui sing sakang makhang na baga loina na tongan ba entertainment ki program su pangthoke All Manipur Tami Chingmi upon Banupi Lupka Lamsang Reba upon Balup Taranipangi Unit Branch Singa Kusam Naduna Lamding Awang Lekai Community Holda Kunaigi Masak Amadi Maida Paibi Thaudang have a Timda Kananaba Mipamama Pangtokre Taramadida All Manipur Tami Chingmi upon Balupi President Soba Momon Lema Lamding Maya Lekai Youth Association and Library Club Ki President PS Rajendra Singha upon Balup Taranipangi Mutum Ongbi Manbi Layman Amaruba Music when a Sarup Yaki Maruba Pamukhana Tizari JCR PS the Mitop Changlapa Tingbagi Kongjang Sang Silabasu Mitop Changlapadi Leptree ISTV Pizzaban to the Pau Matasi Sinzari, meaning Tabi Pamukhana Kanzari.